कुकी MLA अनी की मपुरोइबसिंग लालौब मकोकने हयेंग मकफादुना NIA दा सिनबियो नत्रबदी ममासिंगी थौदांग उलगलगने लाइस्रम मेम मणिपुर थोगलिबा मितैगा कुकीगा खनबगी लान असिबो चीफ मिनिस्टर ना यूक्रेन अमसुंग रशियागा थेंगनबा लान हाइबदे लैबाक अमगा अमगा थेंगनबा लान ओइना मणिपुर पुसिलकबा हाइबसे लैंगाकसिगी इकाइनिंगाइ नें मसिदसु नतना अखोइदा ओनसिले हाइबा वहाइसे मियामदा करिगी ओनसिनदुना हाइरकलिबनो हाइनसु ख्वाइदंबल इमा कैथेल जॉइंट कोऑर्डिनेटिंग कमिटी फॉर पीस की को कन्वीनर युमनाम इबे याइमन हंख्रे प्रेस क्लब तंगरांग पांगथोकिबा पाउगी मिफमदा वाई इबे याइमन हाई खुलंगाक पैसा सिंग फाद्रिंगैदा ngahan laukthokkiba adugumna numit 10-15 gi manungda khulai sing pikhala unatrabade NIA da sinagani hairamba oirabade isa sing da haiduna loina sinaramgadabane adubu ngahan order thokraba matungda kokina bom amasung nongmai kapsilagliba se laingakna tawjaragani hairaga karigi kabalibano hangkhe Thoubal district ki MLA manga gi yumda miyam thomjinduna makhoi gi phireb hangkhre haukiba me ahumdagi oiragliba manipur gi phibam asida MLA singi phireb karino Makoina tawgadoriba duna karino haibadu khangdoknaba ngarang Youth Frontier Organization YFO Thoubal gi masing yamlaba nahasingna district asigi manungda leiba MLA manga gi mayumda thomjinkhre masing yamlaba miyam aduna MLA manga aduge mayumda changduna makhoi gi oiba pukning gi firep makoina tawgadaba madi tawgi haina khaliba sing karino Manipur da karamba matamda santi hanjilakani haiba wahang sing hangkhe YFO na mayumda thomjin khiba MLA manga adude wangkhem SG MLA kaisam Megachandra Thoubal SG MLA oiriba hanagi chief minister o ibobe khangabok SG MLA or Surjakumar Hairok SG MLA Thoksom Radeshyam amasung Wangjing Tentha SG MLA Paunam Brojen gi yum singdane masing yamlaba miyam aduna wangkhem kendra gi MLA amade khangabok kendra gi MLA Surjakumar khak unaba natana ataidi mapanda leikhibadage unaba phangkhide mapanda leikiba MLA sing adude Hairo Kendra gi MLA TS Radeshyam amade Wangjing Tentha gi MLA Paunam Brojen ne hanagi chief minister o ibobi de yumda leiramdabadage miyamna unaba phangkhide Delhi da leikhra Hairo amasung Wangjing Tentha gi MLA sing masing yamlaba miyam aduna telephone da oina wari sanakheng masing yamlaba nahasing aduna pamliba wafam sing adu karino haibadu munna taraba matungda Wangkhem Kendra gi MLA su oiriba Congress President K Megachandra na haikibada Makoina Manipur gi apunbagi saktam kaihandanaba honagani haibaga loirana hauzik leiriba irang ase Manipur sarkar na loisinaba honagadabane adubu laingakna matik chadabadage ngasigi irang ase loisinba ngamdabani haina phongdokhe khongjang aduda saruk yakhiba YFO gi media amadi publicity secretary Momo Moirangthemna hai lamdamsida me ahumdagi thoglakhiba kanglupki irang asina maram oidaga Manipur gi miyam aduki matik awaba nanglei economic crisis mayam ama suthokle Nahasing ayamba mahi masing tamba phangdre nahasing na khutta khulai paidaga Manipur ngaknaba lanthengnaba su ure laibak asigi amadi state asigi tungi asset oiriba nahasing na mahi tamba phangdana lanthengna duna leidabade tungda kari saukhatpa Manipur purakani haibase haujiki double engine gi laingak asida nahasing na hangjanenge mahiroi sing khutta khulai paidaga lan yahun bigano hanagi tangdu laitaba khunai adu yariba makhai athuba matamda puraknaba laingak na sinbi yu haikhe